ꯄꯥꯎꯁꯤꯗꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯣꯔꯤꯌꯥ ꯃꯆꯥ ꯑꯃꯅ ꯑꯩꯕꯨ ꯆꯥꯛꯅꯤꯕꯅꯤ ꯈꯟꯗꯨꯅ ꯆꯥꯅꯕ ꯕ꯭ꯔꯦꯗ ꯑꯃꯁꯨꯡ ꯃꯣꯖꯥ ꯐꯨꯔꯤꯠ ꯄꯤꯔꯝꯈꯤ ꯈꯦꯝꯆꯥꯟ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯨꯟꯂꯣꯝꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯀꯣꯔꯤꯌꯥꯗ ꯁꯥꯟꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯂꯨꯕꯗ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯤ ꯀꯣꯔꯤꯌꯥ ꯅꯨꯄꯤ ꯑꯃꯅ ꯆꯥꯛꯅꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯆꯥꯅꯅꯕ ꯕ꯭ꯔꯦꯗ ꯑꯃꯁꯨꯡ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯄꯤꯔꯝꯈꯤꯕꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯀꯣꯔꯤꯌꯥꯟꯁꯤꯡꯒꯨꯝꯕ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯆꯦꯜꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯄꯤꯀꯔꯅ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯪꯊꯕꯥꯜ ꯂꯦꯞ, ꯃꯟꯇ꯭ꯔꯤꯈꯣꯡ ꯑꯃꯁꯨꯡ ꯐꯨꯔꯥꯃꯈꯣꯡꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ 12ꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤ UCL ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯂꯪꯊꯕꯥꯜꯅ ꯏꯔꯥꯕꯠ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯑꯃꯁꯨꯡ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯂꯕꯁꯤꯡꯗ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯂꯪꯊꯕꯥꯜ ꯂꯦꯞ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯣꯡ ꯄꯨꯊꯤꯕ ꯍꯔꯥꯎꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯁ꯭ꯄꯤꯀꯔ ꯈꯦꯝꯆꯥꯟꯅ ꯍꯥꯏꯈꯤ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯂꯨꯕ ꯅꯥꯟꯕꯅ ꯑꯗꯨꯃꯛ ꯇꯥꯛꯏ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯨꯟꯂꯣꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯀꯣꯔꯤꯌꯥꯗ ꯁꯥꯟꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯒꯤꯗꯃꯛꯇ ꯊꯥ 3 ꯂꯩꯔꯨꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯗꯨꯅ ꯁ꯭ꯄꯤꯀꯔ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯅꯣꯡꯃ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯂꯩꯀꯣꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃ ꯀꯥꯔꯗ ꯂꯥꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯣꯔꯤꯌꯥ ꯃꯔꯣꯜꯗ ꯋꯥ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯤꯌꯥ ꯅꯠꯇꯦ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯃꯛ ꯉꯥꯡꯕꯗꯤ ꯂꯦꯞꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯗꯒꯤ ꯕ꯭ꯔꯦꯗ ꯑꯃꯅꯦ, ꯕꯤꯌꯥꯔ ꯕꯣꯇꯜ ꯑꯃꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯂꯧꯔꯣꯏ ꯍꯥꯏꯕꯗꯁꯨ ꯌꯥꯗꯕꯗꯒꯤ ꯂꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯧꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯔꯝꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯍꯥꯛꯀꯤ ꯁꯥꯟꯅꯕꯒꯤ ꯇ꯭ꯔꯦꯅꯔ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛꯅꯤꯕ ꯑꯣꯏꯅ ꯈꯟꯕꯗꯒꯤ ꯄꯤꯔꯝꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯛꯅꯤꯕ ꯑꯃ ꯑꯣꯏꯗ꯭ꯔꯒꯁꯨ ꯆꯥꯛꯅꯤꯕ ꯃꯥꯟꯗꯨꯅ ꯆꯥꯅꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯔꯝꯂꯤꯕ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯟꯊꯣꯛ ꯂꯩ꯫ ꯃꯔꯝꯗꯤ ꯃꯤ ꯑꯃꯒꯤ ꯑꯋꯥꯕ ꯎꯔꯒ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯃꯈꯣꯏ ꯀꯣꯔꯤꯌꯥꯟꯁꯤꯡꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯆꯦꯜꯂꯤꯕ ꯑꯁꯤꯃꯛ ꯆꯥꯎꯈꯠꯄ ꯑꯃꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯝꯂꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯑꯁꯤ ꯃꯐꯝ ꯀꯌꯥꯗ ꯂꯨ ꯅꯥꯟꯅ ꯁꯦꯡꯗꯣꯛꯅꯕ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯨ ꯅꯥꯟꯅ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯆꯨꯝꯅ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯂꯪꯊꯕꯥꯜꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯗꯨꯅ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯁꯦꯡꯗꯣꯛꯄ ꯍꯧꯔꯛꯄ ꯑꯁꯤ ꯇꯁꯦꯡꯅ ꯊꯥꯒꯠꯂꯤ꯫ ꯑꯇꯩ ꯂꯝꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝꯅ ꯒꯚꯔꯟꯃꯦꯟꯇ ꯂꯣꯏꯅ ꯊꯥꯖꯕ ꯊꯝꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯍꯥꯏꯕꯁꯤ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯆꯠꯆꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯨꯕ ꯅꯥꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ UCLꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁ꯭ꯄꯤꯀꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯂꯨꯄꯥ 1,000 ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯂꯪꯊꯕꯥꯜꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯚꯥꯔꯇꯤꯌꯥ ꯏꯟꯐ꯭ꯔꯥ ꯄ꯭ꯔꯣꯖꯦꯛ ꯂꯤꯃꯤꯇꯦꯗꯀꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯅꯤꯉꯣꯝꯕꯝ ꯏꯕꯣꯆꯧꯕꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯖꯤꯂꯥ ꯄꯔꯤꯁꯗ ꯑध्यꯛꯁ RK ꯇꯔꯨꯅꯤ, ꯍꯤꯌꯥꯡꯊꯥꯡ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯃꯦꯝꯕꯔ ꯁꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯁꯤꯂꯥꯁꯅ, ꯂꯪꯊꯕꯥꯜ ꯅꯤꯉꯣꯝꯕꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯅꯣꯡꯃꯩꯀꯥꯄꯝ ꯒꯪꯒꯥ, ꯂꯪꯊꯕꯥꯜ ꯃꯟꯇ꯭ꯔꯤꯈꯣꯡ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯑꯍꯩꯕꯝ ꯁꯨꯅꯟꯗꯥ ꯑꯃꯁꯨꯡ ꯂꯪꯊꯕꯥꯜ ꯅꯤꯉꯣꯝꯕꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯎꯄ ꯄ꯭ꯔꯙꯥꯟ ꯊꯧꯗꯥꯝ ꯔꯘꯨꯃꯨꯅꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯁꯥꯔꯚꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕ ꯍꯧꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯕ ꯗꯤꯕꯤꯖꯟ ꯑꯣꯐꯤꯁꯥꯔ ꯂꯝꯐꯦꯜ ꯂꯝꯁꯥꯡ ꯄꯥꯠꯁꯣꯏ ꯋꯥꯡꯒꯣꯏ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯁꯕ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔꯁꯤꯡꯅ ꯗꯣꯃꯤꯁꯥꯏꯜ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯄꯔꯃꯤꯅꯦꯟꯠ ꯔꯦꯁꯤꯗꯦꯟꯠ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯑꯗꯔ ꯕꯦꯛꯋꯥꯔꯗ ꯀ꯭ꯂꯥꯁꯦꯁ OBC ꯁꯥꯔꯇꯤꯐꯤꯀꯦꯠ, ꯁꯦꯗꯨꯜ ꯀꯥꯁꯠ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯏꯁꯨ ꯇꯧꯕꯒꯤ ꯊꯕꯛꯁꯤꯡ ꯁꯥꯔꯚꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕ ꯍꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛ ꯑꯣꯟꯂꯥꯏꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯤꯔꯛꯄꯁꯤꯡ ꯑꯣꯛꯇꯣꯕꯔ 1ꯗꯒꯤ ꯂꯧꯔꯔꯣꯏ꯫ ꯍꯥꯏꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯁꯤ ꯄꯥꯝꯕꯁꯤꯡꯅ www.eservicemanipur.gov.in ꯗ ꯆꯪꯂꯒ ꯑꯣꯟꯂꯥꯏꯟꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄ ꯌꯥꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯦꯡꯕꯥꯡ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯔꯕꯁꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯀꯃꯟ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁtkꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁ, ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯑꯣꯐꯤꯁꯥꯔ ꯂꯝꯐꯦꯜ ꯂꯝꯁꯥꯡ ꯄꯥꯠꯁꯣꯏ ꯋꯥꯡꯒꯣꯏ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯁꯕ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔꯁꯤꯡꯒꯤ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯂꯩꯕ ꯍꯦꯜꯞ ꯗꯦꯁꯛꯁꯤꯡꯗꯒꯤ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁtkꯤ DC N ꯄ꯭ꯔꯕꯤꯟꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯁ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯕꯕ꯭ꯔꯦ ꯃꯁꯖꯤꯗ ꯊꯨꯒꯥꯏꯈꯤꯕꯒꯤ ꯀꯦꯁ 21/52 ꯑꯦꯀ꯭ꯋꯤꯠ ꯇꯧꯈ꯭ꯔꯦ꯫ ꯑꯖꯣꯙꯤꯌꯥꯗ ꯂꯩꯕ ꯕꯕ꯭ꯔꯦ ꯃꯁꯖꯤꯗ ꯊꯨꯒꯥꯏꯈꯤꯕ ꯆꯍꯤ 19 ꯃꯇꯨꯡꯗ ꯂꯈꯅꯧꯗ ꯂꯩꯕ CBIꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠ ꯑꯃꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ BJPꯒꯤ ꯚꯦꯇꯔꯥꯟꯁꯤꯡ LK ꯑꯗꯚꯥꯅꯤ ꯑꯃꯁꯨꯡ MS ꯖꯣꯁꯤ ꯌꯥꯎꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨ ꯊꯨꯒꯥꯏꯕꯗ ꯂꯧꯇꯨꯅꯕꯅꯤ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯕ ꯃꯤꯑꯣꯏ 32ꯃꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯐꯪꯗꯦ ꯍꯥꯏꯕ ꯒ꯭ꯔꯥꯎꯟꯗ ꯑꯦꯀ꯭ꯋꯤꯠ ꯇꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯁ꯭ꯋ ꯍꯤꯟꯗꯨ ꯄꯦꯔꯥꯁꯤꯠꯀꯤ ꯂꯨꯆꯤꯡꯕ ꯑꯁꯣꯛ ꯁꯤꯡꯍꯜꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨ ꯀꯟꯕ ꯄꯥꯝꯈꯤ ꯃꯔꯝꯗꯤ ꯃꯅꯨꯡꯗ ꯔꯥꯝꯒꯤ ꯃꯨꯔꯇꯤꯁꯤꯡ ꯂꯩꯈꯤ ꯍꯥꯏꯕ ꯑꯣꯕꯖꯔꯕꯦꯁꯟꯁꯨ ꯀꯣꯔꯠꯅ ꯄꯤꯈꯤ꯫ ꯁ꯭ꯄꯦꯁꯤꯌꯦꯜ CBI ꯖꯖ SK ꯖꯥꯗꯕꯅ ꯃꯍꯥꯛꯀꯤ ꯂꯃꯥꯏ 2,200 ꯄꯥꯟꯕ ꯋꯥꯌꯦꯜꯗ ꯍꯥꯏꯈꯤ ꯑꯦꯀ꯭ꯋꯤꯁ ꯑꯃꯗꯒꯤ ꯃꯊꯛꯇ CBIꯅ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ CRPCꯒꯤ ꯁꯦꯛꯁꯟ 437 ꯀ꯭ꯂꯣꯖ Aꯒꯤ ꯃꯈꯥꯗ
procedural requirement ama oina equis amamna court security amasung personal bond ama oina lupa lising yang kai senpam thiraba equis punamakta mahakna khan ke bisar sathangai manungda just na pause ge report sing amasung video cassette ching pramani aina loba yakhide केस असी 1992 की डिसेंबर तरुक अयोध्या लेना स्ट्रक्चर अदु थोगाइदुना था कया मरोप राय थोक्तुन लेपाक असिगी मफम कयादा मियोय लिसिंग अनी रोम सियन की थौदोक अदुगा मरि लैनबने अयोध्या लेबा तारा तरक सुब चहिचागी मोक्स असी थाइनगी रामगी लाइसंग अमगी मथक्ता साबनी हाइना क्लेम तौदुना कार सेवकसिना स्ट्रक्चर अदु थोगाइगिबने केस असिदा 21 ओइरबा मियोय कुंथागनी थोइगी मनुंगदा हानगी डिप्यूटी प्राइम मिनिस्टर अडवाणी हानगी यूनियन मिनिस्टर सिंह जोशी अमसु ओमा भारती हानगी उत्तर प्रदेश की चीफ मिनिस्टर कल्याण सिंह माकी मतमदा स्ट्रक्चर अदु थुगाइखिबनी लोइना बीएसपी की लोसिंग बसिंग बनिया कटियार अमसु सदबी रेजस्वारे स्वारा यावरे ऑडिट तौबदा लुपा करोड़ अहुम हेना मागले राइटर सेफगार्ड प्राइवेट लिमिटेड हायरंबदगी राइटर बिजनेस सर्विस प्राइवेट लिमिटेड ओन खरबा केस रिफ्लेनिशमेंट एजेंसी असिना सोसानपुर लेरिबा एटीएम बोर्ड तारा तरित की मनुंगदा तारा तरुक की ऑडिट तौबदा पुन्ना लुपा करोड़ अहुम मखाई की मथक्ता एजेंसी असिमके एम्प्लॉय सिंगना नारोंदा लौथोखरे आइबा खंगबा ngamखिबा लोइना मसिकी मतंग सोसानपुर पुलिस स्टेशन की ओसीना कंप्लेंट अमसु तौखरे राइटर बिजनेस सर्विस प्राइवेट लिमिटेड की ब्रांच मैनेजर जनमैनजॉय चक्रवर्तीना सोसानपुर पुलिस स्टेशन की ओसीदा लुपा करोड़ अहुम हेनबगी सेनफम अमा एजेंसी असी की लोकल एम्प्लॉय सिंगना मांगले आइना कंप्लेंट तौरकबा लोइना अथुबा मतमदा थिगतुना मांगख्रबा मियाम की सेनफम अदु बैंक सिंगदा खुदकता हलक हलनबा थबक लौखुटपियो आइना वकतके सोसानपुर लेरिबा तोंगान तोंगान बा बैंक सिंगी पुन्ना एटीएम बुथ मंगादा सेन हापसिनबगी थबक एजेंसी असिना तौबने एटीएम बुथ तारा तरित की मनुंगदा तारा तरुक की ऑडिट तौबदा था असिगी मरीदा आरंभम रंजन हालक लुपा करोड़ अमग लाख तारा मंगा लुट तौखिबा अदु थारगा पुन्ना लुपा करोड़ अहुम लाख कुंथ्रागा हमदोय लिसिंग तरुक चामा नारोंदा लौखरे आइबा खंगबा ngamkhibane एटीएम बुथ अमगी ऑडिट तौद्रिबा अदु तौरबा मतुंगदा लुट तौखिबा सेनफम पुन्ना लुपा करोड़ मरी लाख हुमपुतरेट लिसिंग तारागा मंगा चामु ओइरबा जाय आइनासु रिपोर्ट द पल्ले रिपोर्ट अदुगी मतुंग इना हौजिक पुलिस कस्टडी दा लेरिबा एजेंसी असिगी एम्प्लॉई अनि के सोमेन अमसुंग बाल्टे थांखान मोन अनिदा सोचानपुर की एटीएम बुथ तारागा तरेता पैसा आबगी थबक सिनबने आइरे था असिगी मरीदा लुट तौबगी थौदोक्ता लेकिद्रबा आरंभम रंजन ग्लोबल फोर्स मैनेजमेंट एजेंसी दगी गनमेन ओइना आउटसोर्स तौबने थौदोक थोकपा नुमित अदु गरी थौनबा रूटीन ड्राइवर लेदबदगी महकपो अवाइबा गरी अदु थौनबा अमदे गार्ड तौनबा ड्यूटी पीबनी आइनसु रिपोर्ट अदुना पल्ले यूपी की हथरास कोर्ट लेबी सही तरागा मपन दंगारिबी दलित नुपी मचा अमबो मियोय पानीना गैंग रेप तौरबा मतुंगदा चेनबसिंग मामिंग मथा हाइदोक्तनबा मरै कक्थरपदा नतना खुतांग थुदिक्तुना हुंदोकलंपदगी नुमित खरा न्यू दिल्ली के सफदरजंग हॉस्पिटल लेकंदरपा मतुंगदा ngarang सेप्टेम्बर 19 दा लेकिदबगे थौदोक अदुबु ऑल मणिपुर नुपी मरुपना शेरोल अमदा अकन बमोंगदा जानिंगदबा फोंथोरकपा लोइनाना असिगुम नुपी दा चथबा मियोट मिनैसिंग असि बीजेपी ना थिंगबं गमद्रे अनसु मराल सिरकले सोक लिसिंग अनि तरानी थोइगी दिल्ली गैंग रेप तगी हेना साधीरबा नुपीबो ओटनैबगी थौदोक असिगी मतंगदा चीफ मिनिस्टर जोगी आदित्यनाथ ना चेनबा मियोसिंग फानाबो होनदना तोंगा पाउ ओइना मियामदा लान वनबो होनरुबगी जानिंगदबो उतुना दलित ऑर्गेनाइजेशन अमदि तोंगा तोंगा नुपी ऑर्गेनाइजेशन कयाना सफदरजंग हॉस्पिटल ममांगदा ngarangdagi hanbalitina akan bakhongjang changchindarakle प्राइम मिनिस्टर नरेंद्र मोदी ना असिगुम नुंगाइत्रब थौथोक असिदा चेनबसिंग आहकप सेराक पीनबा खंगलकपदगी यूपी की चीफ मिनिस्टर जोगी आदित्यनाथ ना एनआईटी अम सेमखिदबसी बीजेपी ना लेंगाप स्टेशन नुपी अमदि नुपी मसासिंग मथक्ता चथबा मियोट मिनै मखलसिंग की हक्सिन लौदे आइबदु सेंग ताकले पिकलब स्टेट असिदसु हौकिब सेप्टेम्बर 2 की अयुक्ता मुस्लिम नहा खराना नमदुना इज्जत मंगलबा तुंगदा सिरबनी आइदुना पुखरी मपानदा हुंदोकलंबदगी लाइकनबा ngamdana सिख्राबी मायंग इम्फालदगी मुस्लिम सनुरा अमगी वथोकदा चेनबसिंग मसा मसाना पुलिसता सरेंडर तौरकलबसु था फारकदौरबा थौदोक असिगा मरि लैनना एफआईआर पांदना लैथोकपा ngamlebasi agakpa पोगे थौदोक असिदा चेनबसिंग पुलिस कस्टडीदा थमलिबा मरमना आयनगी मखादा असिंगबा चेनबसिंग खंगत्रि फावबदि मियोय अमता जामिनदा थदोक्तनबा मरि लैनबा कोर्ट की जजदा नुपी मरुप असिना अपील तौरकले एआर की पर्सन अमा जाउना मियोय अहुम कानिगा कोनना फारे असम राइफल्स की पर्सन अमा याउना तोंगान तोंगान बा मफमदगी मियोय अहुम कानिगा कोनना फारे नार्कोटिक एंड अफेयर्स ऑफ बॉर्डर नाफना अनिसोबा असम राइफल्स की पर्सन अमा मायका बचिंजाक कानी केजी मंगागा ग्राम चंगागा कोनना इम्फाल की नॉर्थ AOC दगी विंगर काउंटर की मनाक्तगी फारे आइरे ngasi numidang wairam pung taruk makhairam tabada namna chapchana pau oma phangpadagi North AOC की विंगर काउंटर मनाक्तगी असम राइफल्स की जवान अदु कनिगा कोनना फाखे माकी ममिंगना स्वानजित सिंह सही कुंठामरी अपोकपा लेखेद्रबा बालदीप सिंह कौई महाक पंजाब पुलिस स्टेशन की मनुंग चनबा कसी हिल्ला अमृतसर 145135 सारी अमल तखनादगी हौजिकना सोसानपुर की सिंहात लेबा सेकेंड असम राइफल्स पोस्ट लेबने माके राइफल में नंबर ना F
150111611 ni Mawondagi kani keji mangaga gram sangha fangle mahak napna case ama lokot baga loidana makata legal action lokot lagani aire amromda kaksing commando unit ki team amana mayaka bachinja kani keji mangaga kona da miyu ani sugnu kaithel dagi khongnang makhong area dagi phare Polis ki pauna ai au ki banong yai matung pung baru minit tara mangaram tabada chap chapa pau ama phangbadagi kaksing commando unit ki team amana sugnu kaithel dagi khongnang makhong area da lambi da sat au sinjek tauki Matam adu saka ani pan bagari aman 01 AF 7054 amada tungduna lakpa mi ani khamduna check tobada kaniga konana fakhe West Bengal ki minister positive oire West Bengal ki minister Mantaram Pakhira COVID-19 ki test tobada positive oire haina health department ki official amana jum chake janamita phongdokre Sundar Bas Affairs Minister adu test tobada positive oire ba matungda ahan bada leibak puponamita Kaukdeep Super Speciality Hospital da pukhat ki amasung maduge matungda city asida leiba Beliagad ID Hospital pukhat ki Bengali ki actor amasung Trinamool Congress ki losingba Soham Chakraborty su COVID-19 ki diagnose tawkhre amasung Lanai Hospital amada admit tawkhre nakala moromda Pondicherry da COVID-19 da miyoi mari amagasu sikre Pondicherry da jum sayusa numitan ong na miyoi mari amagasu COVID-19 na sikhi badage Union Territory asida laina asina sikhi ba masing sangha kun mathoi yaukhre Health and Family Welfare ki Director S. Mohan Kumar na Cherol amada hai jum sagasa numit ki ayuk pung tara phawbagi hauki ba pung kun mari asida sample lising mari sammapan kunthagnipan examination tawbul loiraba matungda anoba case samri marfu drama thoi report tawduna laina asigi apunba case masing lising ko tare chamgani phumari sore magna hai hauki ba pung kun mari asigi manungda anaba miyoi samri yankhanipan phakre amasung hospital singdagi discharge tawkhre laina asina maram oiraga sibagi changchada 1.89 ne aduga phabagi changchada 80.14 ne Kumar na hai hojik phawbada sample 1,84,000 test tawkhre amasung masigi manungda sample lakh amaga lising yankhayum doi negative oiba thengna khre amasung lemhoriba sample sigi examination ki result ngaire COVID-19 ki apunba case lising kuntare chamngani phumari asigi manungda active case na lising mari chapan phugama panni aduga laina asidagi phakraba amasung discharge tawkhraba miki masingna lising kunithoi subna umraga marine laina asina sikiba apunba masing chamnga kunmathoi ne laichat asina maram oituna nauna sikiba mari asigi manungda ahumna Pondicherry dagi lemhoriba anaba amaduna Karaikal da leiba government hospital da sikibani aina director na phongthokhe laikidraba mioi ayamba masagi tongan ba anaba makal sing leiba sing ne amasung sahini phumari amasung humputari ki marakta leiba sing ne aruba da content sing asigi maroiba pau khara si potum seri pamari local news YouTube channel amade Facebook page asidagi yengbiru popna mapotha chari loina na channel asina tomda kana rabade subscribe like and share to bakawi kuno puna mapo amaka hanna thaga chari